ꯅꯨꯡꯁꯥꯡꯈꯣꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ARꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯍꯥꯠꯈ꯭ꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯀꯟꯗꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯅꯨꯡꯁꯥꯡꯈꯣꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ 90 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤ ꯍꯥꯠꯈ꯭ꯔे ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ 90 ꯁꯨꯕ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁꯪꯁꯠꯇꯒꯤ ꯂꯩꯁꯥꯡꯈꯣꯡ ꯇꯥꯟꯅ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯂꯩꯁꯥꯡꯈꯣꯡ ꯌꯧꯔꯛꯄꯗ ꯆꯤꯡ ꯃꯊꯛꯇꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯂꯨꯝꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯋꯥꯔꯦꯟ ꯑꯣꯐꯤꯁꯥꯔ ꯕꯜꯋꯥꯟ ꯁꯤꯡꯍ ꯀꯧꯕ ꯑꯃꯒ CI ꯁꯤꯡꯍ ꯀꯧꯕ ꯔꯥꯏꯐꯜꯃꯦꯟ ꯗ꯭राꯏꯚꯔ ꯑꯃꯒ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯌꯧꯔꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯅꯔꯤ ꯑꯦꯝꯕꯨꯁ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ NSCN ꯏꯁꯇꯔꯟ ꯐ꯭ꯔꯦꯛꯀꯤ ꯀꯦꯗꯔꯁꯤꯡꯅ ꯇꯧꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ NSCN IMꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯑꯃꯠꯇꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯦꯝꯕꯨꯁ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯧꯔꯛꯄ ꯑꯣꯏꯔꯒꯁꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯎꯈ꯭ꯔꯨꯜꯒꯤ ꯅꯨꯡꯁꯥꯡꯈꯨꯜꯗ 90 ꯁꯨꯕ ARꯒꯤ ꯀꯟꯚꯣꯏ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩꯗ ꯅꯥꯒꯥ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯆꯤꯟ ꯍꯟꯈ꯭ꯔꯦ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦ 18ꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯐꯥꯈ꯭ꯔꯕ ꯖꯨꯟ 10ꯗ ꯁꯤꯅ ꯐꯪꯈꯤꯕ ꯅꯥꯒꯥ 3ꯀꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯔꯥꯟ ꯁꯤꯔꯛꯈ꯭ꯔꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯦ 18ꯗ ꯊꯥꯗꯧꯒꯤ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇꯒꯤ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯐꯥꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯩ ꯅꯠꯇ꯭ꯔꯒ ꯆꯦꯟꯅꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯗ ꯁꯤꯟꯅꯈꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯔꯤꯚ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ NIAꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯂꯩꯇ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ 3 ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯊꯥꯗꯣꯔꯛꯂꯕ मtung मियोई तरuk adu makha tana fajinduna thamhauki numit aduda kangpokpi amasung senapati districta kuki amani nagagi lupsingna fajinkiba micham punna nifuga marini hairi MLA mangagi judgment tanja yenglaga lautokani speaker gi tribunal na final judgment gi damak ijab tawduna thamkiba MLA mangagi anti defamation gi case adu khudong chaba tanja yenglaga judgment tawrakani haina Manipur Legislative Assembly gi speaker TS Saityabrata na phongdorakli wafam asi ngasi singjamai yumnam lekai gi ima phomjau larembi gi maibi sanglen ama sangabaga mari leinana pawmising na hangba wahangi pokhumda phongdorakhibani Tauram aduda mari lainana speaker na paumising na makha taraduna hai ima yumjau larembigi ima maibisingi sanglen ama sabiyo haina takpirakpadagi matung inna sanglen asi saduna ngasi ima maibisingda khusinabani haiki Panba yabadi kumjali singaniga kunithoigi State Assembly election da Janata Dal United ki ticket ta MLA oina mai pakiba thangmaiban AC gi MLA Khumukchang Joy Kisan Tipaimu AC gi MLA Ngursanglur Sanate Jiribam AC gi MLA Apaudin Wangkhai AC gi MLA Thangzam Arun Kumar amasung Churchampur AC gi MLA LM Khokte na BJP da Chongsin khibagi dama MPC gi Haresor Goswami na MLA manga asi constitution gi tarasuba schedule gi anti defection law gi matung ina disqualification taunaba case file tawkhibani case asi hearing kayarak satharaba tungda haukiba kumja Lisingani ge kunmanga gi February 3 speaker ge tribunal na final judgment gi damak reserve tawduna thamkhibani
Khoisaunaraba candidate-singna Education Department ki office so lonsinkhre. Laingaki Education Department na lauba office assistant Ingso lising ani ga kunmathoi recruitment ki aiba changyengi fal athubada laothokhadabani haiba demanda ngasi lampen pata leiba education ki office so lonsinkhre hairi. Office Assistant Ingso lising ani ga kunga mathoi recruitment education ki candidate singna education office ta thomjin ki. Masigi matung ngaihak leiraga lampen police ki team ama laktuna khongjeng loising aduga wari sanaki. Madugi matung yanaba purakpadagi main gate ki so hangdokpaga loinana pendabagi kholau kaya su lauki hairi. Rimsa layeng chathari Kangpokpi district ki New Kaithel Manbi police na konba Thingko Jangku ki village da ngarang masakhang daba singgi marakta khutthongna bada sokiba apikpa angang ama yauna miyoi ani hojik Rims hospital da layengli Hospital asida layengli ba miyoi adudi nenglei-chom kipjen chahi 53 mapuroiba haizang kipjen amasung sahi 9 da ngairiba lamlainga kipjen apokpa lamkholen kipjen ni Makhoi ani Assam Rifles na ahanba layeng zatharaba matung ngarang numidang pung 4 helakpada Rims Hospital da akanba cheksin thoranga loinana purakibani loinana makhoi ani gi makhong da sokpadagi hospital asigi ICU da laikanari hairi Highway singda gari chonga hena panduna lairi kuki CSO working committee na NI kuntraga tareta pungkun ga mari gi oiba shutdown laothokhre National Highway kuntraga tareta pothan na yawba gari chonga hena panduna laibana maram oiraga Manipur da tangai fadaba potlam sing walakpagi khudong chaba mayok narakpa yana lairi hairi maduda natana National Highway 2 da matam sangna blockade chatharakpa amasung lambi semba loidabana truck kaya su panduna laire hairi National Highway kuntraga taret asisu nong leptana chubana maram oiraga lambi ka hayana phibam phattaba kaya su mayok nari National Highway and Infrastructure Department Cooperation Limited na none nungba phawbagi lambida paisinduna lairiba kintharakpa laibak sing lokthokhtuna gari chatpa yanaba akanba thabak paikhatli Transporter and Driver Council ki President Hijam Ranjit na phongdorakhibada Chief Minister Yumnam Khemchana National Highway kuntraga tareta chingning khaibana maram oiraga chathok chasinda khudong chadaba mayok nariba adu athuba matamda kokhalagani haina phongdokhiba adu lambi semliba agency singna tapthana thabak subana maram oiraga lambi paring asi chathok chasin tawbada khudong chadaba mayok nahalle hairi Chief Minister na phongdokhiba wafam agency singna thoksadre haina lawgani hojiksu mafam kayada kintharakpana leibak paisinduna lairi maduna maram oiraga highway asida chatkigadaba amasung changlakadaba gari sing panduna laibani maduda natana matam chana security convoy laktabana maram oiraga khujong chadaba kaya amasung mayok nari hairi nakal amaromda kugi civil society working committee South West Hadar Hills na National Highway kuntraga tareta khudaktagi pungkun ga marigi oiba total shutdown laothokhre Kangpokpi district ki Thingkhonjang village da attack satharaktuna micham sing achok apan nanghankhiba adubu yaningdaba phongdoktuna total shutdown adu laothokhibani hairi organization asina cherol amada hai micham singda landa aduna nupi amasung angang sokhankhiba adu yamna tamthiba amani Kulai paiba singna micham singda target tawrakliba asi laibak thiba amani thogdok asina takliba si security ki asonba kaya leire hairibani mafam maduda mathau tawriba security personnel singna misam singda nongmai kapsinduna attack satharakpa ngakthokpa ngamjre haiki hojik phawbagi oina official singna warol amata phongdorakpa leitri Mara leiba sing khudakta faduna achumba wayel phanghangadabani thogdok adu kupna thigatpam thoi Central amasung Manipur government na soklaba sing adu khudakta ana layengi oiba mateng panggadabani loinana Thingkhonjang da ahenba security force thamduna ngaksengadabani hairi Aruba lainana naraba IDP singda CM na Lakh amamamgi mateng pangkhre IDP ataidasu makha tana tengbang pinaba thauram tauri wai khemchat Imphal gi lamboi khongnang khongda hangba relief camp ta lairiba cancer amadi kidney gi laina leiba internally displaced person IDP kunga tarukta Chief Minister Yumnam Khemchana ana layeng bada mateng oinabagi damak lupa lakh amamam mateng pangkhre lamboi khongnang khonggi Manipur Trade Expo Center relief camp ta lairiba laina naraba IDP singda mateng pangbagi saruk ama oina senpham adu khushinakhibani tengbang pibagi thoram aduda Chief Minister na
ꯂꯣꯏꯅꯅ ꯍꯥꯏꯈꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ IDPꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯉꯥꯛꯅ ꯑꯇꯩ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯉꯁꯤ ꯄꯤꯔꯤꯕ ꯇꯦꯡꯕꯥꯡ ꯑꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯔꯕ IDPꯁꯤꯡ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ IDPꯁꯤꯡꯅ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯁꯔꯗꯥꯔꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯨꯄꯤ IDPꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯐꯤꯁꯥꯀꯣꯟ ꯑꯃꯗꯤ ꯑꯇꯩ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯨꯝꯕꯤ ACꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯥꯟꯗ, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯃꯌꯥꯡꯂꯥꯡꯕꯝ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯊꯣꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯚꯥꯔꯇꯤꯌꯥ ꯖꯟꯅ ꯁꯪꯘ ꯂꯤꯡꯈꯠꯂꯝꯕ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯒꯤ 1ꯀꯨꯟꯒ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯨꯈꯔꯖꯤꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯀꯣꯝꯕ꯭ꯔꯤꯡ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯦꯝꯅꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯕ꯭ꯔꯨ ꯍꯤꯜ ꯔꯦꯟꯖꯀꯤ ꯃꯥꯡꯖꯣꯜ ꯚꯤꯂꯦꯖꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯀꯣꯝꯕ꯭ꯔꯤꯡ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨꯗ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯅ 5.56 mmꯒꯤ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, SBBL ꯒꯟ 23, DBBL ꯒꯟ ꯑꯃ, ꯀꯟꯇꯤꯟꯃꯦꯟꯠ ꯄꯤꯁꯇꯣꯜ ꯑꯃ, ꯄꯝꯄꯤꯁ 2, ꯂꯣꯀꯦꯠꯃꯦꯟ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯃꯈꯜꯁꯤꯡꯒꯤ ꯃꯔꯨ 35 ꯑꯃꯁꯨꯡ ꯋꯥꯀꯤ-ꯇꯣꯀꯤ ꯁꯦꯠ 2ꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯟꯗ NRC ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯤꯌꯥꯝꯗ ꯑꯄꯪꯕ ꯁꯤꯕ ꯌꯥꯔꯣꯏ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ꯫ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ NRCꯒꯤ ꯂꯤꯒꯦꯁꯤ ꯗꯇꯥ ꯄꯨꯊꯣꯛꯅꯕ BJP ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ? ꯆꯤꯟꯗ NRC ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯤꯌꯥꯝꯗ ꯑꯄꯪꯕ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯤꯄꯜ ꯚꯣꯏꯁ ꯄꯤꯄꯜ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗ ꯈꯨꯔꯥꯏ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗ ꯂꯩꯕ PCCꯒꯤ ꯃꯦꯝꯕꯔ ꯑꯊꯣꯛꯄꯝ ꯑꯣꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ MLA TS ꯂꯣꯀꯦꯁꯣꯔ, MPCCꯒꯤ ꯁ꯭ꯄꯣꯛꯄꯥꯔꯁꯟ N ꯄꯣꯄꯤꯂꯥꯟ ꯑꯃꯗꯤ P ꯕꯒꯤꯝꯆꯟꯗ꯭ꯔ, PCC ꯈꯨꯔꯥꯏ ACꯒꯤ ꯃꯦꯝꯕꯔ ꯑꯊꯣꯛꯄꯝ ꯑꯣꯀꯦꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ MP ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟꯕ ꯆꯣꯡꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯅꯩꯅꯕ ꯆꯪꯏ꯫ ꯂꯣꯏꯅꯅ ꯐꯤꯚꯝ ꯑꯁꯤꯗ ꯚꯣꯠ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯈꯤꯕꯒꯨꯝ tꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ MP ꯑꯁꯤꯅ ꯊꯝꯂꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯈꯤꯗ꯭ꯔꯕ, ꯃꯆꯥ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯀꯥꯎꯊꯣꯛꯅꯈ꯭ꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟꯂꯣꯝꯗ ꯆꯠꯊꯔꯕꯁꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯨꯠ ꯊꯤꯟꯗꯨꯅ BJP ꯂꯩꯉꯥꯛꯇ ꯇꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯏꯔꯩꯕꯥꯛ ꯀꯟꯕ ꯉꯝꯒꯗꯕ ꯃꯤꯍꯨꯠꯁꯤꯡ ꯑꯣꯏꯅ ꯈꯜꯂꯁꯤ꯫ ꯑꯊꯣꯛꯄꯝ ꯑꯣꯀꯦꯟꯗ꯭ꯔꯣ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯅꯤꯡꯕ, ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯈꯨꯟꯅꯥꯏ AC ꯑꯁꯤ ꯆꯥꯎꯈꯠꯄ ꯑꯁꯤ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯄꯨꯟꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯁꯤꯂꯦꯕꯁꯇ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯌꯥꯎꯍꯜꯂꯨ ꯍꯥꯏꯅ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ MSFꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫
ꯕꯣꯁꯦꯝ ꯀꯣꯁꯦꯝ ꯑꯃꯗꯤ CBSEꯒꯤ ꯀ꯭ꯂꯥꯁ 5ꯇꯒꯤ 12 ꯐꯥꯎꯕꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯁꯤꯂꯦꯕꯁ ꯁꯦꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯁꯦꯛꯁꯟꯗꯒꯤ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ MSFꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ MSFꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣꯁꯟꯅ ꯍꯥꯏꯈꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯉꯝꯗꯅꯕ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯍꯥꯠꯇꯣꯛꯅꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯈꯤ꯫ 모터 깝들 si motor paile hello 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 시발 까불들 아래 무슨 왜 뭐지 이게 시발 까불들 그거 깝들 지금 맞아면 야를 링바디로 봐 우리라 그때 있는 거 밥다들이 엄마 또